Like-minded group LMG Manipurna lamdam asta kahena aruba anaba amadi mahausa khudong thibok thodokna awaba taraba imung kayada leptana minungsi gi tengbang pirakpagi saruk ama oina haugiba November 12 gi numidang oiram pung 3 lom tabada Thoubal district ki manung chana leiba Wangjing Tekcham Laikai da dukan masa ama famduna hingnaba hona jaramba Tekcham Sanahal Singh chahi humpuna leikidabada like-minded group LMG Manipurna salgi tengbang pikre Thaudok adu Sanahalna mahaki loinabi Kumari ga loinana dukan manungda famlingaida dukan manungda thamba petrol dagi mai hauruktuna Sanahal kanma ngamdana khudakta dukan manungda leikide aduga Sanahan gi loinabi Kumari na khongi saruk khara da mai na chakpadagi soktuna layengke hauzik Kumari gi fibam khudong thiningai oidre loinana Sanahal gi dukan mai na chakliba adubu Kannaba hotna bada laikai adugi mioi amasu khongi sarukta maina chaktuna asok apan nangki thodok adugi pau social media da tabadagi like-minded group LMG Manipurna lai oikraba Sanahal gi lana thoramda kharadang oirbasu mateng oinaba haiduna ngasi Sanahal gi machanupa da lupa listing tara khusinaduna imung asigi awabda saruk yakre laikhidrabagi machanupa na warba matam asta mateng pangba lakpiba punsigi kaujaroi haina LMG Manipur bu Thagatpa Phongdoraki Haina LMG Manipur ki Publicity Secretary Rakesh Nauremna press ta thadorpa cherol amana phongdorakle ngasi ki tengbang khongchat adu LMG Manipur ki advisory board member Robindro Narengbam amade KK Wahengbam anina luchingki loinana LMG ki secretary Ozit Sorokhaibam yauna Kunjeswar Mangsatabam Songtham Jibalata Surendra Ningomba Surjit Ngangom Boinau Maibam amade Ravishana Yumnamna chingba member kaya su sarukyakhe Cherol asina hai LMG Manipur asi subnagi chahi ani helakpada ngairiba wakhalon manaba mioi kyana punsinduna semba group amane group asina ngasi faubada imung chamatara rom awa ana singda sel amadi atei polam kaya mateng pangkhre masigi sumathakta hokiba me ahumdagi Manipur thorak khiba lan asigi victim oiduna Lanjena duna relief camp da lairiba maitei singi awabda su mateng pangbada natana life saver Manipur ga khusam naraga Rims hospital gi blood bank da hojik thogliba lan asida asok apan nanglaba singi punsi kanaba mateng pangnaba gidamak blood donation camp pangthokre tha amada member amana supna tangi lupa chama samadang phukhatna semgatpa senfom na leptana miyam gi mateng pangduna lakli miyam na sui LMG ki member oibiduna miyoiba khunai gi damak kathokpaga loinana thabak tawminasi haina Rakesh Nauremna apel tawrakle ngasi gi tengbang khongchat aduda secretary Ozit Sorokhaibam na phongdokhibada maihau langpok haibasi tambang ngamde adubu mai hoba yaba posak punamak yariba makai chamda chama section minase loinana awaba tarba matamda apikpa senpham khomjinduna mateng pangbagi wakhalon ase mi oina teibangda poklakpagi tawdaba yadraba thabakni haina khanse chinde hingminase aikoi haina panglawda lauraga tengbangmagi thabakti yawdrabadi miyoiba samas lingduna hingba jibani haibagi wahanthok leirakloi siraga loiraba mapokni sibada karisu puroi Hinglingai matamda awaba khudongthiba tarba mioi singi chiraba tanjada aikoi leiri haina tengbangbaga loinana lepminasi haike Mjangam jabatare sinja khainaduna aikoi hinglingai matamda awaba taraba matamda mating pangmasi mioi bakoi numadi tayangpal nusiraba manung pang punamak thadokpuna sakhigida manghaktani maramaduna hinglingai matamda awaba taraba matamda mating pangnaba haibasina mioi bakoi khwairi phajaba lichani tengbangba yaudana awaba kokpa ngamde